Akasvani Imphal, Wahengbam Rajesh na pau pajari, ahan bada marueba pau. Mukhyamantri N. Biren Hairi, Rajesh sa sanariba inner line permit system asigi base year amasem nagani. Rajesh the mayok nariba draki samasya miyam punna tingminanaba Mukhyamantri na appeal tori. Manipur COVID-19 ki active case ahan boina kuntragi makhada leire, leba ki atay mapam singa loinana Manipur sungasi jan ausadi divas pangtokre. Sangsaki budget mifamgi anisuba saruk hayengdagi hauragani amasung jan ausadi hidak siznaduna lairba miyoi singi lupa koti lising mapan henbagi senpam kanbangamle hairaduna Pradhan Mantri na miyamda jan ausadi kendrigi hidak sing siznanaba appeal tori. Lebagasina malemgi laisat oriba COVID-19 gi lanteng chatharibana masidagi ngakthoknaba achamba seksing thorang ahum ngakna sapinaba ningsingjari yumdagi hek chathokpada face mask upiyu mi amaga gi marakta putaruk lapna leibiyu mai mit amadi kucha toina hamdoktuna taru tanana thambiyu haujik mapungba pau Mukhyamantri Nongthomam Biren Singh na hairi Rajesh sa sanariba inner line permit system asigi base year amasem nagani ngasi Kangla-Tombida Sahit Subedar Niranjan Singh Setrigi mitam ama hangdoladuna Mukhyamantri na miyamda Kanglup amabu tatita waina tawbidanaba appeal toki Mukhyamantri na hai sarkar na sirai naga amasung Subedar Niranjan gi mitam amamam sanaba thaurang tore masigi mathakta sahi tarek khuntak pan ningchingnaba amasung matamduda Barmis Singh bu Manipur gi tanthokkiba achoba thokdang lokhiba Maharaj Gambir Singh amasung Maharaj Narsingh gi mitam more da thamlagani Mukhyamantri na hai Imphal gi Sahit Minar gi kha thangba sarukta leiriba leikol asida Manipur gi ningtambagi ihoga mari lenana British na kalapani da loi thakiba miyoi singi maming yawba ningsing numbi ama lakliba August 12 Athoba singi numit phawbugi manungda yungduna makhoigi mapamda haikat leikat tamba nangnaba thaurang toragani mangnai Niranjan Subedar gi maramda yawba lairik sing school syllabus da hamnaba mari leinaba singa khanagani mangnai हम आप लोग को भी अपील करना चाहता हूं don't accept division through politics अनोबला को मिवई घरना हिस्ट्री से लाना संदोगा लाना पुथोगा dominate तौगी ममिता दबने देखो एखो यारो जबने असेंग बदुदी हिस्ट्री में लेकिन yes I appeal inner line permit la kama tamne indigenous populations bu kanjana bu gidamukta inner line permit la adu ba koi base year malai gani aduga amana law ek hai bise retrospective adi maning da hankal ka kaya kana tamote prospective mang la ka to singi prevent tawna na ba nga thok na ba gi pon ai khoi mayam punna work tawminara kana khoi punna leimina na bi wakhal banduri transparency sincerity madudagi henba krishnaite adu nai khoi punna koi mayam leibak singang minarga awa kaya War Against Drug Mari Lenana Committee of Civil Societies Kanglai Park CCSK gi lamjing makhada Users Connection Supportive Committee Kanglai Park na sinba miyangi kongsat amangasi ayuk Imphal da chakre kongsat adu kanglagi noksuk thamba gate gi Mukhyamantri Nongthomam Biren Singh na lamthaki kongsat adu North AOC Hata Minutong amasung News Yakon Farga Hata Kangjibungda thungki kongsat adu lamtharaduna Mukhyamantri na hai miyangi mateng yaudana di Rajesh drug thingba oithokloi Mukhyamantri na hai singi miyamna thoroktuna ain kaina thariba popi pamising yanthatpa amasung Muslim sing na thoroktuna drug ki mayokta miyangi relina singba chatuna khongjan sangthilagriba asi yamna thagadingai ni miyam punna thoroktuna drug ki watok asi loisinminasi haina Mukhyamantri na amuk hana appeal tori Masigi moment se I am appreciate we maram di karigino har kanda sumnagi government ti ngasigi mirol na sogla iba adoga tungi mirol na sogla kadaba posi urakanda ikoi war on drugs or poppy plantation sigi mayam sigi mayok da ikoi na momentum sagana ba na sumnagi hogjagi bine adu ngasidi now it has become a great success maram di kano without the involvement of the people masses yaugna koi thaba ma da mai pa pangam kide I really appreciate from the bottom of my heart adug mam haksang bu youth singu tungi mirol bu ngasigi mirol bu mangan mangamba dugumba drugs ki mayok ta yam openly maina public ki support lak piri base masigi damak ta Manipur ki praja punamak hanana thagas mayam da ina appeal tawning baje thopir akana sugumba jati mangningai oiba lebak mangningai oiba illegal drugs poppy plantation masida ki koi totally mas destroy toksi punamak se eradicate tomina si haidana amuka na appeal tawjari Tenokpa police na irai numita miyoi anidagi aina thingkraba drug WY tablet lising ni purom pare drug sing adu purakpa car amasu pare makhoigi mathakta case lokotana miyoi sing adu numitare ni police custody da thamkre hairi Tapasya Center for Performing Arts ki Kunchuba Foundation Day gi thoram ngasi Imphal gi JN Manipur Dance Academy da pangthokre thoram da saruk yakiba Labor amasung Employment Mantri TI Setyabartan hai miyam gi yaiphanabagi tamakta paikatpa thabak thoram singda miyamna sarkar bu lamjing biduna kudong sadaba sing kohan na honabiu
Miyangi khudongchadabasing amasung dabisinggi matangda khananaba sarkarna matam punamakta sem saduna lei manghai sarkar haibasi miyangi mihutni maram aduna miyangi yaifanaba tawba haibasi sarkargi mathawni paugi marakta na break ama Lau singuda kumang chawsilaba awat pa leitraba awangong poglamdam amagidamak Central Agricultural University CAU Imphal na Bharat Sarkar ki Ministry of Agriculture and Farmers Welfare Manipur lengak ICAR NABARD na chingbaga khusam naraga numit humni gi oiba achauba CAU Regional Agri Fair 2021 lagliba March Nepal dagi tara phawba CAU Central Farm Lamphel Patta Pangthok Charagani Longmi Singh Lam Kayada Changsilliba Miyoi Singh NGO Singh Bankers Traders Akhang Hai Singh Punna Saruk Yagadaba Agri Fair Sida Adom su Saruk Yabiu Akupa Marol website cau.ac.in/agrifair dagi khangbi yagani Tabiriba Pawasi Akasbani Imphal degini Manipur COVID-19 ki active case ahanba oina kuntra gi makha de leire Raiji gi COVID-19 common control room da ngasi numidang wairam thokiba cherol amadhai ngasi nongna mioi ahum COVID-19 positive oiba thena kiba galoina Raiji gi active case masing kunipan khaktamak ngaire Raiji gi apunba positive case lising kumapan chani marfudra mathu gi manungda mioi lising kunipan chanipan marfudra naba phaduna discharge tawgre naba parpagi chang chada marfudra nipan dasmik taruk ahumni ngasi mioi taruk naba phaduna discharge tawki Nauna mioi lising ani chamapan nifu COVID-19 gi vaccine kaupkiba galonena Raija sigi vaccine kaupkiba apunma migi masing lising humpunipan chamri supna manga sure Cheola machupna chatharakpa Pradhan Mantri Bharatiya Jan Aushadhi Pariyojana gi saruk ama oina ngasi Imphal gi Chingmairongda leiba Eastern Pharma Division da Jan Aushadhi Divas pangthokre Thauramadu Wangangbada Lok Sabha MP Dr. R.K. Ranjan Hai Pradhan Mantri Narendra Modi gi Vocal for Local degi haujikti Vocal for Nations to World haina onthokle Masi aikhoi gi isagi pothok sinabada natana pothok sing asi maleng gi leibak sing de yahonba ngamnabani masina mapanda sakikadaba sel leibak sida tunghogduna semilon phagarambada achouba mating oiragani Manipur se cancer yam nai sida khoi na ma khap propose to jai maruwe na cancer na rakanda khoi gi mi sing se Bombay da lo insale Bombay da salaga leifam chawam leitabagi lambi satpagi hidak ki paisa sigi awawa mayam sing kanda khoi kai do sigen kale da kangbu manadi mayam paisa kharaga leibadagi khairaga guest house ama sabagi wakhalon da lakpa khoi na pamjabana Bombay da leiriba cancer gi hospital do madugi unit ama Manipur da thamba masi khoi propose to Prime Minister da kari haigani cluster system hayo mayam du torakanda trombe gi atomic energy na hujuk khulai loina piba aduga training piba aduga state government na paisa khara puthoga masi lingna ba na haina ba Sumang Lila Festival lising ani kumatoi Imphal gi konung mamang da leiba iboya ma Sumang Lila sanglen na ngasti gi haukre Festival laste nupagi lila kangbu tarani thoi amasung nupi gi lila kangbu tarani pan punna kuntrana saruk yari Manipur State Sumang Lila Council na singduna pangtholiba festival asigi matangda Akasbani Imphal gi ipau kangbu ga ngasi akhanana unabada council asigi lifetime general secretary Sogwakpam Hemantan Hai COVID-19 laisana maram oiduna Manipur Sumang Lila sanaba lepkibadigi Sumang Lila gi artist singda sauna kudongcha taba mayok narambadu Festival asina artist singda anoba asama piragani mahangna hai Sumang Lazi Matanda Hingjaba, Matanda Hogjabangamba, Pambi Amani, Matanda Hogjo Simbamani and Harambado. Oh, Matanda Hogjabangam did the CD. Prazamiang support later the Sumang Lazi Hotel Pelo Bore, Hantaki Coronasina, so people are the support. Matam Asokoina Sumang Lan Hingat Pazep, Baboxing Dokinana, Babos, Katpirak, Panusi Birkugi, Momanduna Donor, Hingane. I don't know who's it. I quit the Wahankaya Hangamba, Baboxing Dugi. Popkum do no look no pizza bagalo and a festival spangtok seri nev. Nasidagidi equi sumang la tokjari by equation se, ito the Hanzare. Equi duty the resume tokjare, as over meanda, Equi Taz of Utpa, Kungi Mahayam and Haitari and the Pangtoiva festivals. Inspector General Assam Rifles is amasung headquarters 21 sector Assam Rifles ki makada kuma pansuba Assam Rifles na Bishnupur jila gi wusu sanaroi sing bupungning thogatpo oina unaduna wari sanagre sanaroi sing asi Haryana gi Fatehabad amasung Jharkhand gi Ranchi da pangthokadaba junior national amasung sub junior national da saruk yana ba khalakpa ngatani amaromda IGR isna Kangpopi jila gi Bungte Chiru khulda ngasi Assam Rifles ki maramda mairoi sing da ningthina khanganaba mela ama pangthokki
सरकारी कॉलेज ओजासिंग निंगथौकाबन नुमितेगी महौसागुम मथौदा हंजिनबगा लोइनना क्लास लौरगनी फेगोक्ताना थादोकपा चेरोल अमदा हाई सरकारगा यानबा पुरकपदगी मखोइगी चंगसिलंबा सिसवाकी खोंजंग हंदोकनबा वारेप लौखिबनी आकाशवाणी इम्फालगी पाव ताबिरी संसद की बजेट मिफम की अनिसुब सरुक हयेंगदगी हौरगनी कोविड-19 लाइचकी येंगदुना राज्य सभा की मिफमना अयुक पुंग 8 दगी नुंथिल पुंग 2 फावबा लोक सभा नुंथिल पुंग 3 दगी नुमिदांग पुंग 9 फावबा चथगनी मिफम असी मथंग थागी 9 दा लोइसनगनी बजेट मिफम की अहानबा तांकक जनवरी 9 दा हौखिबनी अदुगा राज्य सभा की मिफमना फेब्रुआरी 12 दगी अदुगा लोक सभा की मथंग नुमिता मिफम यैथोरकपनी प्रधानमंत्री नरेंद्र मोदी मियाम जन औषधि केंद्र की हिदाक सिंह अपील तौरदना मसीना मियाम की लुपा कोटी 9,000 हेनबगी सेंफम कनबा ngamle वीडियो कॉन्फ्रेंसिंग की खुतांगदा जन औषधि दिवस पालन वा ngangbada श्री मोदी प्रधानमंत्री भारतीय जन औषधि स्कीम न लाइरब मियाम सेल इचंग चंगदना हिदाक लांगतकसिंग फंगहनबा ngamle श्री मोदी जन औषधि सेंटर सिंह असिना लाइरब अमदी मयाई ओरप थाकी सेंथोक लेबा मियोई सिंह सही की लुपा कोटी 3,300 लोम कनबा ngamle श्री मोदी जन औषधि सुविधा सैनिटरी पैड सिंह सुपनदगी लुपा अमममदा फंगहली जन औषधि स्कीम मियामबु अना लायंगी थबक नतना नहारो सिंह थबक पीबसु ngamle प्रधानमंत्री नहाई जन औषधि केंद्र 1,000 हेना नुपी सिंह चलाइरी श्री मोदी शिलोंगी नेग्रिम्सा 8,900 सुबा जन औषधि केंद्र सु हांगदोक्तुना लेबाक मियामदा सिनकी मालेम की नुपी की नुमित पालन थरोम हेंग पांगथोकद्रिबा असिगा मरी लेनना आकाशवाणी की ई पाव कांगबुना तोंगान तोंगान बल्लमदा सिंगथानिंगाई ओइबा थबक तौबी नुपी सिंगबु इकाई खुमनबु उत्पोइना मखोइगा मरी लेनबा ई पाव सिंग मथंग मथंग संदोरकली ngasi की ओइना ट्राइबल नुपी सिंगी मरकता सिंगथानिंगाई ओइबा थबक तौबी छत्तीसगढ़ की कबीरधाम जिला की ट्राइबल नुपी विद्या श्रीनिवास की मरमदा संदोक्चरी जय मां दुर्गा सेल्फ हेल्प ग्रुप की मेंबर विद्या श्रीनिवास नहाई मखोइना ग्रामीण बैंक तगी अताबा चांगी सेंदोइदा लुपा लाख अमगी सेंथंग लोक्तकी लोन की सेंपम सिंगबा लोरबा मतुंगदा सेल्फ हेल्प ग्रुप अदुगी मेंबर अमममना लुपा 13,000 तानबा ngamki सेल्फ हेल्प ग्रुप अदुना पाइखटपा थबक सिंगी मतंगदसु महांगना सुगाइना पाउदमकी मालेंगी नुपी की नुमित कमरी लेनना शिवसेना मणिपुर स्टेट यूनिटना राज्य असिदा लेरिबा नुपी सिंगी मफमदा इकाई खुमनबा उत्पगा लोनना याइफा पाउजेल पिरकली हौजिक सानबगी पाउ स्विस ओपन बैडमिंटन टूर्नामेंट की नुपी की सिंगल्स फाइनल दंगसी भारत की ओलंपिक सिल्वर मेडलिस्ट पीवी सिंधुगा टॉप सीड अमसुंग ओलंपिक गोल्ड मेडलिस्ट कैरोलिना मैरिनगा ब्रुसेल दा थेंगरगनी ngarang saniki wa semi final da सिंधुना 4th seeded डेनमार्क की मिया ब्लिट्जफेल्डपु 2-9 तरा दा माइथी बपीगी नुपा की सिंगल्स दा हाने की चैंपियन किदंबी श्रीकांत टॉप सीड डेनमार्क की विक्टर एक्सेलसेन की मकुत्ता सेमी फाइनल दा 13-9 दा माइथी हौरे इम्फाल इसकी कोंथा आलुप चथरिबा 9 युमनाम रासमनी मेमोरियल इन्विटेशन हॉकी टूर्नामेंट की ngasi अहोब निमित्ता MLISUC मयांग लांगजिंगना SYUC उसे कोन खुनबु पांचल तरेट अहुम द माइथी बपीख्रे DSA बिष्णुपुर सिंधुरा मिनी स्टेडियम बिष्णुपुर सानबा मरीसुबा एल इबोमचा मेमोरियल सुपर डिवीजन फुटबॉल लीग टूर्नामेंट की ngasi सानिकिबदा NCYWO ना YSWA बु पांचल अमसिनोदा थोइकी ग्राउंड असिदा सानबा अहानबा थोक्सोम इबो पिसक सिंह फर्स्ट डिवीजन फुटबॉल लीग टूर्नामेंट की ngasi सानकिबा मैचता KYVO अमसुंग SWC पांचल अनिनी सनदो ड्रॉ चक्रे ग्राउंड असिदा सानबा 15 सुबा N बालानंद मेमोरियल सेकंड डिवीजन फुटबॉल लीग तना TYDA ना SLO बु पांचल अहुम सिनोदा थोइकी अनिसुबा मैचता LYKSC ना YWA बु पांचल अहुम अमदा थोइकी LSICA अमसुंग FC सेक्टा A 13 सुबा चालो कप की फाइनल थेंगरगनी ngasi सानिकिबा सेमी फाइनल दा LSICA ना SPYC सैजांगबु पांचल मरी अनिदा अदुगा FC सेक्टा A ना FC संजेममु पांचल अहुम अमदा थोइकी लांगमैबोंग सथरिबा अनिसुबा स्टेट लेवल फुटबॉल टूर्नामेंट याइसा FC काक्सिंग लौरे ngasi सानकिबा फाइनल दा याइसाना लमजिंगबा FC कैरकपु पांचल मरी अनिदा थोइकी अहुम सुबा S बिक्रम लमलाई केंद्र विलेज वाइस इन्विटेशन फुटबॉल टूर्नामेंट की ngasi सानकिबा SPYC ना NMLYC बु पांचल तरुक अहुम दा थोइकी अतोपा मैच अमदा कांगुसिंगना NKFC बु पांचल अनि अमदा थोइकी इम्फाल इसकी कामोंग दा सथरिबा फुटबॉल टूर्नामेंट की विनर मालोम FC ना ओरे ngasi सानकिबा फाइनल दा मालोम FC ना FC कबो वाक्सिंगबु पांचल निपान अमदा थोइकी अहानबा BCFC ट्रॉफी फुटबॉल टूर्नामेंट दा मालोम FC ना अल अमिलबु पांचल अनिसुदा सरुक FC ना UDO बु पांचल मरीसिनोदा सिमरान FC ना CMY FC बु पांचल अमसिनोदा थोइकी
Loisilapda COVID-19 degi ngakthoknaba face mask uppa phutaruk lamna leiba khucha amadi mai mi taru tanan thamba haiba achamba thong ahum asi ngakna sapinaba amuk hana ningsingjari aroibada maroiba pau Mukhyamantri N Biren Nahairi Rajya se sanariba inner line permit system asigi base year ama semlagani Rajya se mayuk nariba drug ki samasya myam puna thingminanaba Mukhyamantri na appeal tawri Manipura COVID-19 gi active case ahanba oina kunthra gi makhada leire leiba ki atai mafam singa loina na Manipura sunga season ausadi divas pangthoki amasung sangsaki budget mifam gi ani suba saruk hayeng degi hauragani pau loijare